Online Manipuri ayuki pau miyeng tabiro pumnamang puthoi laisramna khurumjari ahanbada maruoiba pau Centre Manipuri irang loisinaba mayon ahum thokna thabak lokali sos Manipur Mitei amasung Kuki community anigi marakta thokliba irang asi loisinaba Central Government na tharong ahum thokna thabak lokali haina pawgi likhun amana fongdokli News 18 gi pau amana hai government ki makok thongba official amana agency da fongdoropagi matung inna Manipur da thatara manga helaklaba irang asi loisinaba Central Government na tharong ahum da thabak lokhali Manipur da thokliba wathok asi nongmada hekta loisinba amadi warasin purakpa yaba nate warasin puraknaba hotnaba da tongan ba level da thabak lokhatpa tangai phade community level da panba tarabadi Union Home Ministry amasung Intelligence Agency singna khud thoknariba mitei amasung Kuki community anigi marakta hena thajanaba amadi santi puraknaba thabak lokhali community level da nakal anigi marakta wari sananaba tharang sing lokhali hainasu pawgi likhun asina makhata na fongdoragli government gi makok thongba official aduna makhata na fongdorakpada thokliba irang asigi hingsa ga mari leinabana thabak sing criminality local administration na handle tawduna masiga mari leinaba casing police na aduga atai case kharana National Investigation Agency NIA amadi Central Bureau of Investigation CBI na pairi mitay amadi kukising na pamliba sing center amadi state lengang na masigi chang olaga apamba sing phanganaba hotnari ahum suba issue na Indo-Myanmar border gi sambal ningthina khaba amadi ngamkhai lansinduna drugs in puksilakpa thingba sini ngamkhai ngakpagi thabak Assam Rifles na tawduna infiltrators singi mathakta casing lokhatli ain kaina changlakpa mitop sing maram da halan khibagi thabak sing lokhatpa ga loinana hanana changsilaktuna lairiba sing halan khibagi matang da police na masigi thabak sing handle tawri report singi matung inna Myanmar amasung Bangladesh ki Chittagong dagi militant khara Manipur da changsilakhi hairi makha tarakpa update ta Central Force na thodang khangna lana si thengnagani lauthorakpada miyamgi charangnaba phagani Joy Kishan Central Force na thodang khangna lana si thengnagani lauthokpada lairiba charangnaba asi phagani maitai singbu mitof oina laurabadi langani wakhalon ansi khalamdabadi yai adubu thorakliba thodok sing asina chingnaba fawale haina Thangmaiban Kendra gi LWKHTLE Joy Kishan na fongdokre Imphal West District ki Kangjabi Lerak Youth Club multipurpose hall gi toilet ama JCI Imphal Iconic ki miyeng makhada sabaloisinuna miyamda khusinnabagi thoramda LWKHTLE Joy Kishan na fongdokibada external aggression gi mami tarakliba Manipur gi lan asi khulngak pasing na thengnabagi mahutta Central Force sing na chapchana thengnafam thoi Manipur da lakliba Central Force sing na lamdam asigi majority population oiriba mitei singbu laiba asigi citizen ama oina lawba mathau tai state asida thokliba lan asi thengnanaba Central Force na chapchaba thodang lawgani haina lauthorakpada miyam da laiba charangnaba asi soidana fakhigani mitei frupu mitef oina lawrabadi aranba oigani wakhalon asi khalamdabadi yai adubu thorakliba thodok wathok sing asina chingnabadi fawale state asida lan tawduna mamal yamnaba punsi kaya mangba amadi aso open kaya yaurabasu chawkhat thorangi thabakta lepa yade lan lei haiduna ikoi leinung da lotuna leigadra haiba wangsu MLA asina hangki ngasigi thoram aduda JCI Imphal Iconic ki president Sumanjen organization asigi maru oina thaupuba sing yauna tongan ba miyoi kaya su saruk yakhi tarakpa update da drone bombing chatharaklabasu PM na tumina leisinba yaningde Drone bombing chathaduna misimina yauna su open kaya nanglaba fawa Prime Minister Narendra Modi na tumin leisinba asi yaningde athubada ingtapa amadi tangdulai taba hanjilaknaba thabak lokhalu haina RPI Athawale State Unity President K Bisorjin na fongdoragli kaisampata laiba party sigi office ta ngasi pawmisinga unaba amada mahangna fongdokhibada tha sigi amada kautrukta thokiba drone bombing da micham nupi ama laikhidaba yauna aso apan kaya nanghankiba adu party sina thamoi sokna nungaitaba fongdokli asigumba terrorism thawong asi awang bathakta yaningde lenga ki mari leinaba singna tamthiraba thawdo asigumba amuhana thoktanaba akanba section tharang sing lokhat piu loinana Manipur miyamgi mihut oina khankiba Lok Sabha gi MP ani nasu thawdo asigi matangda center gi luchingba singna taksinduna Manipur da ingtappa puraknaba thabak paikhatlu miyamgi ihul khangna thabak pangthokpa ngamdrabadi MP animak matik chadabani haina lawduna miyamgi khandaba luchingbani haina lawgani haiki makha tarakpada Churchandpur amadi Kangpokpi district ki mafam kaya dagi khusu khulai kaya fagatkhre Churchandpur district ki manung chana laiba Salmel area da security ki apunba combine team amana thiba humbagi thabak chathabada khulai paiba singna losinduna thamlamba oigani chingnaba muzzle loading gun ani 12 bore cartridge turret amadi Kenwood set ama fagatpa ngamle hairi nakal amarom da Kangpokpi district ki manung chana laiba Kangchup Poland area dagi security ki apunba combine team amana thiba humbagi thabak chathabada khulai paiba singna losinduna thamlamba oigani chingnaba magazine yawba SLR ama ball yawdaba 3.3 rifle ama single barrel rifle ama improvised mortar ani
HE-36 hand grenade ama kape yariba maru ahum Vaofeng radio set ahum detonator 29 amadi kapthokhraba maru taraga mari fagatpa ngamle hairi makha tarakpada Kharam Thadoigi Khulakpida Kuki militant singna punsi temsingna bagi sathariba thawong lepkadabani MNYO Kangpokpi district ki Kanglup Geljang subdivision ki manung channa laiba Almol Khul Kharam Thadoigi Khulakpi LT Memory bu Kuki militant singna punsi temsingna bagi sathariba thawong khudakta lepkadabani haina Manipur Naga Youth Organization MNYO na khangalakli lup asigi publicity and media cell na thadorokiba cherol amagi matung inna LT memory asi chahi asigi junda kuki militant singna kidnap tawki adubu nagagi loop singna hotnabadagi thadoraki adubu chahi asima ki September ki tang amada kuki militant nifu manga rom na LT memory gi yumda laktuna mahak pokoi thithiramki maduda sutek ta kaidina nanthok hauduna kaina thangda rescue tawki thoklebe irang asida kharam thadoi hariba khul asi kudong chadaba kaya mayok naduna leiribani kharam thadoi asi Aimol Tribe ki apipa khul amani khul asigi miyam maru oina nupi singna thabak inkhang suba ngamdabadagi fibam da lakle maram aduna kuki militant sing amadi atai khulai paiba singgi asiguma thawong asi makha tana chathabiganu amadi naga khul asida pamdaba thodok thoanbe yaroi haina cherol asina makha taragli